Adubu moi anina nungsinana wari sanaba adu mamau nupi aduna lona tarami premna sumatibu marak maraktasu garida haptuna puraga filam yengba koibasu puthokpirami moi anige matau adu uraga mamau nupi aduna yamna sauningami nongmadi sanana office-tagi halakpada mahaki nupina pau kaya tamami Babaga imaga nang tawribasibu karino imaga babaga nabani paraga koiba satuna adum larisina karigi aduga mapansida mo laisabi pakhang saduna phaminaraga laibasina karigino sahi matang aduga sanaba thabaksu khara tawu faida karino sana napada nang nangangiba mongang sangangdubo Sahara amada sumati kaubi nupi amaga mahaki mapuruiba prem amadi mahaki masanupa sanaga makhoi lerami sumati amadi prem makhoi ani luhongdrine mamangdagi makhoi sarkari thabak masa amam tawrami moi anina sokthaba naidana masagi da makhanduna makhoi anigi apamba thabak amatasu pangthoktana hayeng white masanupa sanana saurba matamda miga mimanana hingba ngamhaunabani haiduna paisa kaya tungshinduna thamami ima je aigi scooty gari amata laijiba school amung satkani tuition amung satkani madu satnaba honabada lambida matam yamna mange khong satpado adu mayamdo nangnaba honabada khong khaise lona sithare halaga lari pabasu ngamdre wadana imanaba atai gaisu loina leina khre ai khakta ngai haure gari leidri base ado ai gari daw haino ai paisa ga leite nang angang oili khara leiraga leisi ima kada tawra anu leise mi vavada gari leisena amukta haibiyo imana phajana hayadi vavasu yarakaneba masanupa sanana mamada haimanbadagi mahaki mamasu masabu nungsiba kaubunina mahaki nupa premgi manaka laktuna gari lainaba hairami ai kainumta haye aina khanbada akhoi gari masa ama leibana phadau malebo kuire ibani da thawak tawraklise line da dum satli mi atai akhoi ga thabak tawmina bangai di gari asobo phau leina khre gari do leiradi ichagi school tuition chindok chinjin tawbudasu kanani nang haibado yamadi sumi ado isa sanasu nongmano magi saukhalakli mabu mahi masing fajana tamhanduna matik saba mi amadi ohengena khali aduna gari leibada sijinnagadoriba paisa singado magi damak mahai tambada sijinnanaba thambibana hena fagani aikhoi anima thabak tawaidungai tolop yamna phangmasu natte imungi pot lainaba amagi khaidokhaga yamna lemhaubosu natte mi tawnayina aikhoi na ngamoidaba thabakta migi matau tambase aidi kya pamde ko ai su khange ado sana se class 10 kara abane yamna kanna hotnagadaba matamni gari do leizaradi tuition school satpado gari du da chatlabadi matam su yamna sanglaroi larik pajabagi matam su yamna phanglani adu oirabadi nangna na sabu kanna hotna hanibado hotna bangam dawribane haima ngasai koithoga haidrasu sanagi gari ama lairechena adum haiba kari kaige ibani office atnabanena amuk oidaba ngangdrabasu moi mapada direct hekta haiba ngamdabagine nangna khalibabu isagidamakta leise haibada aina yarakloi khalibaro aikhoi anina hotnariba punama isagidamakni isanabu kanna honagani hairabadi isana pamba gari do aina soidana leigani hoi isagi ningbadi thunghanse manatana aikhoi nigi
ꯀꯅꯥꯕꯨ ꯂꯩꯔꯤꯒꯦꯅꯦ? ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄ꯭ꯔꯦꯝꯅ ꯁ꯭ꯀꯨꯇꯤ ꯒꯥꯔꯤ ꯑꯃ ꯃꯆꯥꯒꯤꯗꯃꯛ ꯂꯩꯔꯨꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯑꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯁꯅꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯁꯅꯥꯅ ꯁ꯭ꯀꯨꯇꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯁ꯭ꯀꯨꯜ ꯇꯨꯏꯁꯟ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯄꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯆꯥꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯕꯗꯨ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯆꯠꯂꯨꯔꯕꯁꯨ ꯍꯜꯂꯛꯄꯒ ꯃꯆꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯍꯤꯡꯗ ꯐꯥꯎꯕ ꯍꯧꯒꯠꯇꯨꯅ ꯃꯆꯥꯕꯨ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯝꯃꯤ꯫ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯁꯅꯥꯁꯨ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯛꯑꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯁꯨ ꯂꯨꯍꯣꯡꯉꯝꯃꯤ꯫ ꯄ꯭ꯔꯦꯝꯒ ꯁꯨꯃꯇꯤꯒꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯏꯃꯥ, ꯕꯕꯥ, ꯅꯣꯏ ꯑꯅꯤꯃꯛ ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯄꯦꯟꯁꯤꯜ ꯂꯧꯊꯣꯛꯑꯣ ꯑꯗꯨꯒ ꯌꯨꯝꯗ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯔꯣ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯃꯥꯒ ꯑꯩꯒꯅꯁꯨꯅꯦ ꯈꯟꯅꯔꯕꯅꯤ꯫ ꯄꯦꯟꯁꯤꯜ ꯂꯧꯊꯣꯛꯍꯧꯅꯕ ꯇꯧꯔꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯧꯁꯨ ꯐꯪꯂꯕꯅꯤꯅ ꯌꯨꯝꯗ ꯏꯆꯥ ꯏꯃꯧꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏ ꯄꯥꯝꯃꯦ꯫ ꯑꯁꯨꯝꯅ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯁꯨꯃꯇꯤ ꯄꯦꯟꯁꯤꯜ ꯂꯧꯊꯣꯛꯂꯒ ꯃꯌꯨꯝꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯅꯪꯕꯨ ꯊꯥꯏꯅꯗꯤ ꯂꯩ ꯊꯥꯕ ꯌꯥꯝꯅ ꯄꯥꯝꯖꯈꯤꯗꯥꯏꯅꯦ? ꯍꯧꯖꯤꯛꯇꯤ ꯊꯕꯛꯁꯨ ꯄꯣꯊꯥꯔꯕꯅꯤꯅ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕꯁꯤꯡꯗꯣ ꯇꯧꯕ ꯍꯧꯔꯣꯗꯅ꯫ ꯃꯣꯏ ꯃꯄꯥ, ꯏꯆꯥꯒꯤ ꯍꯣꯠꯅꯔꯤꯀꯥꯟꯗ ꯏꯁꯥꯒꯤ ꯑꯄꯥꯝꯕꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯃꯣꯏ ꯃꯄꯥꯅ ꯄꯜꯂꯛꯑꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯉꯛꯑꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯏꯕꯥꯅꯤ ꯆꯪꯉꯒ ꯐꯖꯔꯕ ꯍꯩ ꯂꯩ ꯃꯌꯥꯝ ꯑꯃ ꯊꯥꯗꯨꯅ ꯒꯥꯔꯗꯦꯟ ꯑꯃ ꯁꯦꯝꯒꯠꯃꯤꯟꯅꯔꯁꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯁꯨꯃꯇꯤꯅ ꯏꯪꯈꯣꯜꯗ ꯐꯖꯔꯕ ꯍꯩ ꯂꯩ ꯀꯌꯥ ꯊꯥꯗꯨꯅ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯒꯥꯔꯗꯦꯟ ꯁꯦꯝꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯃꯇꯤꯅ ꯀꯟꯅ ꯍꯣꯠꯅꯖꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯐꯖꯔꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯃ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯁꯨꯃꯇꯤ, ꯅꯪꯅ ꯀꯟꯅ ꯍꯣꯠꯅꯖꯕꯗꯒꯤ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯐꯖꯈ꯭ꯔꯕ ꯂꯩꯀꯣꯜ ꯑꯃ ꯑꯣꯏꯍꯜꯂ ꯌꯦꯡꯉꯨꯗꯅ꯫ ꯍꯣꯏ, ꯑꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯈꯛꯇꯪꯒ ꯋꯥꯠꯂꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯌꯣꯗꯅ? ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯣ, ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯑꯍꯥꯏꯕꯤ ꯁ꯭ꯋꯤꯡ ꯑꯃ ꯁꯦꯝꯂꯒ ꯐꯝꯕ ꯌꯥꯝꯅ ꯄꯥꯝꯃꯦ꯫ ꯊꯥꯏꯅꯗꯒꯤ ꯏꯁꯥꯅ ꯄꯥꯝꯖꯔꯛꯄ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯂꯛꯇꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯂꯒꯦ ꯈꯜꯂꯦ꯫ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨꯃꯛ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯍꯌꯦꯡꯃꯛ ꯃꯤ ꯀꯧꯗꯨꯅ ꯑꯩ ꯁꯦꯝꯍꯜꯂꯒꯦꯀꯣ꯫ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯂꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯄ꯭ꯔꯦꯝꯅ ꯁꯨꯃꯇꯤꯕꯨ ꯃꯔꯛ ꯃꯔꯛꯇꯁꯨ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯐꯤꯂꯝ ꯌꯦꯡꯕ, ꯀꯣꯏꯕꯁꯨ ꯄꯨꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯅꯥꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯥꯎ ꯀꯌꯥ ꯇꯝꯃꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯝꯇ ꯇꯥꯎ꯫ ꯅꯪꯁꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛꯅꯦꯅ ꯆꯠꯈ꯭ꯔꯅꯤ, ꯑꯗꯨꯒ ꯑꯩꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯗꯨꯅ ꯂꯩꯍꯧꯔꯅꯤ꯫ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯉꯩꯅ ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯁꯨꯅꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯈꯜꯂꯕ꯭ꯔꯣ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅꯦ꯫ ꯍꯥ? ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏꯅꯦꯕ? ꯅꯪꯅ ꯑꯩꯒꯤ ꯀꯔꯤ ꯇꯧꯕꯤꯔꯗꯅ? ꯅꯪꯕꯨ ꯅꯣꯡꯃꯇ ꯑꯩꯕꯨ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯕ꯭ꯔꯥ? ꯑꯩ ꯀꯔꯤ ꯄꯥꯝꯃꯤ ꯍꯪꯕꯤꯈꯤꯕ꯭ꯔꯣ? ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯏꯇꯣꯝꯇ ꯍꯣꯠꯅꯔꯒ ꯂꯩꯔꯒ ꯅꯪꯒꯤ ꯅꯨꯄꯤꯅꯦꯒ ꯍꯥꯏꯔꯤ꯫ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯑꯩꯁꯦ, ꯅꯪꯒꯤ ꯃꯤꯅꯥꯏꯅꯦ꯫ ꯇꯥꯅꯤꯡꯗꯦꯗ ꯅꯪꯁꯨ꯫ ꯏꯃꯥ ꯌꯨꯝꯗ ꯂꯩꯍꯧꯔꯤꯗꯨꯗꯤ, ꯏꯃꯥꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯂꯝꯒꯅꯤꯗ꯫ ꯅꯪꯒꯤ ꯅꯃꯥꯔꯣ? ꯃꯥꯗꯤ ꯅꯣꯡꯉꯥꯟꯕꯒ ꯏꯪꯈꯣꯜꯗ ꯊꯣꯛꯈ꯭ꯔꯅꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯒꯥꯔꯗꯦꯟꯗ ꯂꯩꯈꯤꯗꯣꯏꯅꯤ꯫
Sahi matang asiga moina tawribase chanaribro migi mamangda yamna ikaije nangna khara hayo Karino mi nang haiba mayam dubo aigi imaga ipaga se yamna farakpani lekai sida moi animu gyan taba leitena hainaribani ne nangna kari khangladuna haino lekai gi mingaina moi ani gi wari sanaduna pothanarabani school college kariba chhatra singna phau moi ani gi mato uraga noknarabani ahal asu oira kansida naha sai haina moi ani gi apamba khaktani tawriba mina kari haina khini khanbaga nate aikhoi ani naga kari khalamgani haiba phau khanba nate naha saduna swing sida matai mana phaminaduna adum laigani asu ahal oiraba siphau gyan tade aine yum sida leibra moina lehobra ama tawdrabadi yararoi nangi apamba hairo Magi nupigi wa adu tabada sana adu yamna saurami. Mapanda leiriba mama mapanasu machaga mamaugana sanariba wari adu tarami. Adubu tadaba saduna leirami. Mapa amadi mamana mapanda phamna leiringai aduda sana adu yamna sauna laktuna haira ami. Babaga imaga nang tawribasibu karino imaga babaga nabani paraga koiba satuna dum larisina karigi aduga mapan sida mo laisabi pakhang saduna phaminaraga laibasina karigino sahi matang aduga sanaba thabaksu khara tawu faida karino sana napada nang nangangiba bongang sangang dubo ima suni namausu phanglabani gyan taba yai laikai asida noi ani gi warina potha pham oirabani khara su gyan taba yai kadoroge imaga babaga na adumana adum tawraga leido oiradi yum sida aikhoi le hobra natraga na ima hoi le hobra ama tawrasi sana nangna haning se karino ipada mai sengna amukta hayo baba hoidi mina ngangnarise karimta tabta natine kanana kari ngangnarino nangi apama tawsibada namanga aiganane karimta yetloi nangna yumse thadoktuna satkige haira aiku ina satko haibra nangi apama do adum hairo mama lao imung sang slao uredana haujikti namit magna aina haibdo naha sadana thekatlaga chatkhrise yeng yare nangsu tumin amta leiko aikoina leiriba sauraba yum inkol se imaga babaga mingda loina leiribani aduga aina tawriba thabak masa sisu babana question sembiduna tawkhibani aikoina sauribani na yum se thadoktuna satkrabadi leiriba yum inkol se ipana aikoida amada piro hayabadi ibani karisu phangoi aduna matam kharadi yana ba tumina leiko aina akhoi saru tongana khaidoknaba amukta sinkhige karigino nangna sanada yumse thadoktuna satkho hariba aina haiba natini sumati magi apamaduni ne aina hariba do yare ngasidagi adugi wado aingonda amuk ana tahalanu haujikti aikhoina pamjaba punsi mahingda hingadabani mina kari haikini kari khankini haibagi mathau tade aikoi anina sama sida akaiba thabak tawbasu natte naha oringaida isana pamjaba amattasu pangthokba ngamkidabani isadabu maning thunglabadi haiduna haujikti masu maromdom lepsaba ngamedana aikhoisu isana pangthokke khalakpa isagi apamado pangthokpa yare Asumna sumatiga premga adu macha mamauna hairabasu hanagumna moi anigi tawkham thokpa lei ising saiminaba koiba chatminabadudi adum tawdun leirami moi anigi matau aduda mamau nupi adu yamna saurami adubu sanana yanaba loinau haikhibagi kaisudi ngangba ngamamde nongmadi
ꯁꯅꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯁꯅꯥꯒꯤ ꯃꯄꯥ ꯄ꯭ꯔꯦꯝꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯌꯦꯡꯕ ꯂꯥꯛꯑꯝꯃꯤ꯫ ꯀꯀꯥ ꯁꯥꯃꯨ, ꯀꯝꯗꯧꯔꯤꯒꯦ? ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ? ꯍꯛꯆꯥꯡꯗꯤ ꯑꯅꯥꯕꯕꯨ ꯃꯥꯟꯗꯦꯗ, ꯌꯥꯝꯅ ꯀꯜꯂꯤꯗ꯫ ꯀꯩꯁꯨ ꯑꯔꯨꯕ ꯑꯅꯥꯕ ꯅꯠꯇꯦꯗ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯍꯜ ꯂꯩꯅꯥ ꯑꯣꯏꯗꯣꯏꯔꯥ ꯀꯩꯅꯣ, ꯈꯣꯡꯁꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤꯗ ꯆꯤꯊꯕ, ꯆꯤꯛꯄ ꯅꯥꯕ ꯈꯔ ꯇꯧꯋꯦ꯫ ꯑꯗꯨꯒꯤ ꯌꯦꯡꯊꯣꯛꯀꯦꯅ ꯂꯥꯛꯄꯅꯤꯗ꯫ ꯀꯩꯁꯨ ꯑꯔꯨꯕ ꯑꯅꯥꯕꯗꯤ ꯅꯠꯇꯦ ꯀꯀꯥ, ꯑꯗꯨꯗꯤ ꯚꯤꯇꯥꯃꯤꯟꯒꯨꯝꯕ ꯋꯥꯠꯄꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯍꯤꯗꯥꯛ ꯈꯔ ꯏꯔꯒꯦ, ꯍꯤꯗꯥꯛꯁꯤꯡꯁꯦ ꯆꯥꯔꯒ ꯐꯕ꯭ꯔꯥ ꯌꯦꯡꯉꯣ, ꯐꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯂꯥꯛꯑꯣ, ꯇꯦꯁ ꯈꯔ ꯇꯧꯔꯒ ꯑꯃꯨꯛ ꯌꯦꯡꯅꯕ꯫ ꯍꯣꯏ ꯏꯕꯨꯡꯉꯣ꯫ ꯑꯗꯣ ꯏꯌꯥꯝꯕ ꯄ꯭ꯔꯦꯝꯒ ꯏꯇꯩꯃꯒꯗꯨꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯑꯅꯥ ꯑꯌꯦꯛ ꯀꯥꯏꯗꯤ ꯌꯥꯎꯗꯕ꯭ꯔꯣ? ꯎꯈꯤꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯀꯣꯏꯊꯣꯔꯛꯀꯦ ꯇꯧꯕꯅꯤ, ꯍꯦꯛꯇ ꯌꯥꯗꯕ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯀꯔꯤꯅꯣ, ꯊꯕꯛꯁꯦ ꯍꯦꯟꯅ ꯆꯤꯜꯂꯦ꯫ ꯀꯀꯥ, ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯒꯠꯂꯛꯄꯗꯨꯅ ꯅꯍꯥ ꯀꯟꯅ ꯁꯥꯔꯤ, ꯀꯣꯏꯕꯒ ꯆꯠꯃꯤꯟꯅꯗꯅ ꯇꯧꯔꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏꯔꯁꯨ ꯌꯥꯗꯦ꯫ ꯏꯕꯨꯡꯉꯣ, ꯑꯗꯨꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦꯅꯦ? ꯀꯔꯤꯅꯣꯅꯦ ꯀꯀꯥ, ꯀꯀꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯏꯕꯨꯡꯉꯣ ꯁꯅꯥ, ꯅꯄꯥꯒ ꯅꯃꯥꯒꯗꯣ ꯃꯤꯔꯥꯏꯒꯅꯨ꯫ ꯃꯁꯥꯅ ꯄꯥꯝꯖꯕ ꯑꯃꯠꯇ ꯇꯧꯖꯔꯛꯇ꯭ꯔꯕꯅꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯃꯤ ꯑꯇꯩꯅ ꯃꯇꯩ ꯃꯅꯥꯎ ꯀꯣꯏꯕ ꯆꯠꯃꯤꯟꯅꯩ, ꯐꯖꯕ ꯐꯤꯔꯣꯜ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯗꯤ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ ꯐꯥꯎ ꯅꯣꯡꯃꯇ ꯁꯪꯈꯤꯗ꯭ꯔꯕꯅꯤ ꯅꯪꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯤ ꯑꯣꯏꯔꯕꯅꯤꯅ ꯃꯣꯏꯒꯤ ꯄꯥꯡꯊꯣꯛꯄ ꯐꯪꯈꯤꯗꯕꯁꯤꯡꯗꯣ ꯃꯅꯤꯡ ꯊꯨꯡꯍꯟꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ? ꯀꯔꯤꯅꯣ ꯀꯀꯥ? ꯀꯀꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯃꯣꯏ ꯑꯅꯤꯃꯛ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃꯃꯝ ꯇꯧꯔꯤꯕꯅꯤ, ꯑꯋꯥꯠꯄ ꯑꯃꯠꯇꯁꯨ ꯂꯩꯔꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯒ ꯉꯁꯤ ꯀꯀꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯕꯣ, ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯛꯄꯅꯤ ꯍꯥꯏꯔꯤꯕꯗꯨꯕꯣ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦꯕꯨ ꯀꯀꯥ꯫ ꯁꯅꯥ, ꯅꯪꯅ ꯄꯤꯛꯇꯨ ꯄꯤꯛꯂꯤꯉꯩꯗ ꯆꯠꯄ ꯈꯔ ꯍꯩꯔꯛꯄꯗꯣ, ꯏꯇꯩꯃ ꯁꯨꯃꯇꯤꯒ ꯏꯌꯥꯝꯕ ꯄ꯭ꯔꯦꯝꯒꯅ ꯅꯣꯡꯃ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯪꯕꯨ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤꯕꯗꯣ, ꯃꯣꯏ ꯑꯅꯤꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯃꯥ ꯅꯄꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯣꯏ ꯑꯅꯤꯅ ꯅꯪꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯆꯔꯛꯈꯤꯕꯅꯤ꯫ ꯃꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯑꯉꯥꯡ ꯐꯥꯎꯕ ꯄꯣꯛꯇꯅꯕꯅ ꯐꯤꯔꯦꯞ ꯂꯧꯖꯗꯨꯅ ꯅꯪꯕꯨ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯌꯥꯝꯕ ꯄ꯭ꯔꯦꯝꯒꯤ ꯃꯄꯥꯗꯣ, ꯑꯗꯨꯁꯨꯅꯦ, ꯍꯤꯡꯂꯤꯉꯩꯗ ꯂꯣꯟ ꯃꯌꯥꯝ ꯑꯃ ꯂꯧꯁꯜꯂꯝꯂꯒ ꯏꯇꯩꯃꯒ ꯏꯌꯥꯝꯕꯒꯅ ꯀꯟꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯍꯣꯠꯅꯗꯨꯅ ꯁꯤꯡꯈꯤꯕꯅꯤ꯫ ꯋꯥꯕ ꯌꯥꯕ ꯋꯥꯖꯔꯛꯂꯕꯅꯤ ꯏꯌꯥꯝꯕ ꯏꯇꯩꯃ ꯑꯅꯤꯗꯣ꯫ ꯑꯗꯨꯅ ꯁꯅꯥ, ꯅꯃꯥ ꯅꯄꯥꯕꯨ ꯃꯣꯏꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯜꯂꯨꯀꯣ꯫ ꯅꯪꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯣ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯁꯦꯡꯕꯔꯅꯦ ꯀꯀꯥ? ꯀꯀꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯁꯤꯡꯗꯨꯕꯣ? ꯑꯩꯁꯤꯕꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯁꯦꯡꯕ ꯅꯠꯇꯕ ꯑꯣꯏꯔꯦ? ꯀꯀꯥꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩ ꯊꯥꯖꯕ ꯉꯝꯗꯦꯕꯣ꯫ ꯑꯁꯦꯡꯕꯅꯤ ꯁꯅꯥ, ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯗꯣꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯅꯃꯥ ꯅꯄꯥꯕꯨ ꯂꯨꯅ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯅꯤ꯫ ꯅꯪꯅ ꯃꯣꯏꯕꯨ ꯂꯨꯅ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦꯗ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯆꯥꯁꯤꯡꯅ ꯃꯃꯥ ꯃꯄꯥꯕꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯕ ꯃꯇꯨꯡꯗ ꯁꯥꯃꯨ ꯑꯗꯨ ꯍꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯁꯅꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯃꯥꯅ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯃꯒ ꯍꯥꯏꯔꯝꯃꯤ, "ꯕꯕꯥ, ꯏꯃꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯃꯨꯛ ꯄꯪꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯣꯏ ꯑꯅꯤꯒꯤ ꯃꯤꯅꯨꯡꯁꯤꯕꯨ ꯑꯩꯅ ꯃꯤꯔꯥꯏꯔꯨꯔꯦ꯫ ꯑꯩꯅ ꯅꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ." ꯀꯀꯥ ꯁꯥꯃꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯂꯤꯔꯝꯃꯤ꯫ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯒꯤꯗꯃꯛ ꯅꯣꯏ ꯑꯅꯤꯅ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯅꯆꯥ ꯐꯥꯎꯕ ꯄꯣꯛꯇꯅ ꯑꯩꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯅꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯅꯥ ꯑꯗꯨ ꯀꯞꯅ
ꯃꯃꯥ ꯃꯄꯥꯒꯤ ꯃꯈꯣꯡ ꯁꯣꯛꯑꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯁꯅꯥꯒꯤ ꯅꯨꯄꯤꯅꯁꯨ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫